Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maruoiba pau Manipur tholiba irang da mayum makai maina tumna chakraba amadi akai atoi thokraba mioi singi nauna permanent yum sing sana na scheme ngarang Mukhyamantri Nongthombam Biren na hudokre Security Force na rise asigi tongan ba mafum sing da tibu humbuki tabak lepna chathari amasung Bharat amasung US ki 2+2 ministerial dialogue ki manga suba mifam ngasi New Delhi da pangthok ngani Manipur da thokliba irang asida mayum makai maina tumna chakraba amadi akai atoi thokraba mioi singi nauna permanent yum sing sana na baskim ngara Mukhyamantri Nongthombam Biren hudokre Mukhyamantri Bangdo da pangthopa mifam amada Mukhyamantri hai yum kai amangata thoktingai da leramba mung aduga chap manana semba ngamdrabasu sarkar gi makai digi nauna yum sana na ba mateng oina scheme asi pakhatpani mangna hai senfam sing asi ahan ba tangka ki oina tangkai ama hana pigani walhori ba tangkai adu yum saba aduna tangkai chalaba matam da pigani Sri Biren hai miyang gi mateng dagi hauki ba tha anirom asida rise asida santi hanjalak labani yari ba makai hinsa gi thodok sing tondana ba honasi mangna hai irang asida rise sarkar tumina leite kendra sarkar na supung kumari sanaduna leiri Security Force in a rise as a tongan mapam sing that tibu mugi tabak lepna chathari Manipur Police Control Room na thokpa cherol amana hai Imphal West Thabal amasung Kangpok Zilla sindangarang Security Force in a tibu mugi tabak chathaki Tampak amasung chingi tongan ba zilla sing da punna checkpoint chama kuntra manga hangdokli miyam na tonga amadi aran pa pausing thazabidna basu cherol aduna makhatari Amorom the Imphal West District Police na Thangal Bazar gi Alu Gali Dharmasala amasung Ngari Gali da ngarang tibu mugi tabak chathakre maduda miyoi Chamani Puram Wahang Pong Chathaki Amadi Chingna Bami Tera Makata na Wahang Pong Chathana Bikidamak City Police Station the Sinakre Hairi Imphal West Imphal East Thobal Amasung Bisnupur Zilla Dangasi Ayupung Manga Digi Numidang Pung Tera Fawa Curfew Komtogli Aduga Kakching Jilla na Ayupung Manga Digi Numidang Pung Nipal Fawa Curfew Komtogli Kendra ki Housing and Urban Affairs Mantralaya ki thoksil makhada nupi self-help group members singi oiba Jal Diwali campaign Manipur ngarang pangthokre campaign asta lebak sin batungna tha asigi taretegi numi humni chumna chathagani rise asigi oina camp asigi makhada nupi self-help group ki members singna chingkhei sing amasung puram pata leba water treatment plant sing da chatuni yengkhi Makoibu Palace Compound Labor City Convention Center degi mhut amasung RD amadi PR Mantri Y Kem Channel lamthaki campaign asigi maru eba pandam di nupi singbu water treatment plant sing da puduna afaba thakna naba ising fangan bigi thabak thorum sing amadi ising maram chana sina bagi matang da ningthina khanghan bani Home girls singi duty allowance chada kunipan de hengat pa amasung thagi ration money personal amam da lupa lising ani pin na bagi thabak thoram sing chaliba tha asigi manung da lotion bina ba Manipur Home Girls Employees Welfare Association ki president Y Mangina Mukhyamantri da ai bachero pisingre Association ki president Y Mangina thopa jerola man hai Supreme Court amadi High Court of Manipur na piki ba adjustment singi matung da inna BDF yauna police amadi ati security force in the PD by ration gi senpam lupali sing ani asi homeguard personal sing da supibi naba taksin dina lakhibani maram aduna athuba matam da sarkar na khudong chaba sing asi piragani haina lokthok piyo Thawbal jila gi wangking kendri manung chana leiba yari po bamon lekai singa lerak check thaduna nauna semjin ki balambi MLA Kaisam Megachandra Namiyam the Kusina Kre Mang Hai Hauji Power the Kendra Sig Oina check thaduna semjin ba lambi kuntaruk sure Thawbal jila gi manung chana leiba nupi sing da Pradhan Mantri Ujwala Yojana gi makhad athopum gas agency na gas cylinder amadi stop sing kusina kre DC Thawbal conference hall dangarang pangthoki ba thorum amada saru yaki ba jila sig deputy commissioner ahan tem subasna high scheme asigi makhad piri be gas connection sing asi tanna bada sel amata changde kana gum singna scheme asigi ming da sel long nan ba tawrak labadi pibi ganu amadi thajabi ganu Aiba Dilip Nomaitem da Bal Sahitya Puruskar Manali Singani Kulhumdoi Pirakle ngarang New Delhi da pangthopa tharum amada manasi Sri Dilip da kusinarakpani ma kiladi ibema amasung ngabema haiba angang singi oiba wari macha asida manasi pirakpani None Zilla gi Longmai Part 5 da Marfutaruk Suba CRPF Battalion Sinduna Civic Action Program ma pangthokre thorum aduda Longmai Part 5 da leiba Youth Club ki hall da kupna naba IGC singteng bang pikhi
Colonel KSS Arun Kumar Memorial Third Inter Club Futsal Tournament ki ngarang sanaki league match ta mayang Imphal United FC na Knockdown Football Academy bu panjal taruk anida Eastern Sporting Union na Sangai Football School bu panjal ahum amada aduga Classic Football Academy na Kangchup Road Youth Physical and Sports Association bu panjal tarushino da maiti ba pikre tabiriba pawasi Akasvani Imphal dagini Sangsaki ningtam mi pamatang tagi mari dagi horogani matang thagi kungani thoi fawba nimitara mapani chumna chathakada mi pamsta puna sitting tera manga legani Kendra ki Parliamentary Affairs Mantri Prahlad Joshi na social media da thaklakpa warot amada hai mi pamanung da sarkar na legislative business yauna ati hiram kya khanagani ningsing bayai JS gi September thada sangsaki khanaba mi pam pangthoktina ITIC oiraba Women's Reservation Bill pass tokhrabani Lagliba Diwali kumai asigi mangoine na Kendra gi ngaksal Mantri Rajnath Singh na ngaksal Mantraloy da one rank one pension gi ahum suba tangka ki senfam thadokna ba khangan kre pension gi senfam assist system gi kuthang da thadokani amadi masina defense pensioners sing da chauna kana ba piragani social media da thakapa warot amada Sri Rajnath na system asigi makhada defense pensioners sing da senfam asi pikina ba mari lena ba bank amadi atop agencies sing da pawta pikre haina phongdorakli Varat amasung US ki 2+2 ministerial dialogue ki mahasabha mifam ngasi New Delhi da pangtholagani Kendra gi ngaksal Mantri Rajnath Singh amadi mapan thorum Mantri Dr. S. Jaishankar na US Secretary of State Antony Blinken amasung Secretary of Defense Lord Austin bu taramna okani mifam aduda ngakshal security technology yauna leba anigi leneriba mari gi matang da wafung kya khanagani ngaksal mantralayan thokpa cherol aman hai mifam asina Pradhan Mantri Narendra Modi amadi US ki Rashtrapati John Biden ga chahi asigi June amadi September thada yaniki bamar mapang oibegi mari hena chesin han bangam lagani ngasi phongba pause singi maru oiba pawgi tamu housing Nongmeikapam Bedamani leire Bedamani Thagachari Chitrabhanu Sana Leibakta Irang the Mayum Makai Thadok Pikraba Mio Singiyum Sanaba scheme, Chief Minister na Hogdokre, Chaiteng Nanglaba Singda, Mating Pangnaba Kror Chamri, Humbudra Taruk Pibinaba, Center the Hizekre Haiba Pauna, Ahan Headline Tauri, Pawasi Manipur Meldasu Ahan Headline Tauri, Ichel Express ta, Lanjenariba Singi Permanent Yum Sanaba Senfam Yentokre, Pung Kunbari Chupna Operation Chathari, Lona Yadaba Nongmai Amata Paheloi Haina, Mukhe Mantri Nongtombam Biren Singna Fongdoki Bawafam na, Ahan headline tauri. Pongna famda interlocutor AK Misrana Churachandpur da chatuna tribal luching basinga unakre haina ani suba headline tauri. Naharol gi thokdang da JC na kaukiba pung kunmari gi ban haying nungtil pung ama fawba sangdokre Abinas amasung Anthony gi langla langjin puthu haiduna paksa na wakat mi fam kre haina ahan headline tauri. Sangai Express Manipuri da Kuki militant sing na kapsilak pa lepa laite security force sing na mathaw tawdabadagi Nongmai kapsilak pa ni haiba nesogi wafam na ahan headline oiri. Wenlan pawda AK Misrana luchingba official sing na helicopter da Churachandpur da chatuna ITLF ka wari sanakre tampakta landarak padagi ngakthok pada laikhidraba tribal martyrs mingtholaba singi leiron chanbagi wafam laikhai takidre haiba pawna headline tawri. Imphal Free Press ta ansamgi economic blockade matam kharagi oina handokre haiba pauna ahan balamai da phongba thengnari pawasi Ganfew Mail Hills Hornbill Express amasung Tamelong Times tasu ahan balamai da maru oiba paw oina phongli Kuntra Tarit Suban National Games Gawada ngarang loisin kre Manipurna Games asida sanagi takaman kuntra lupagi kunganithoi amasung senjingi kuntra mathoi punna takaman marfu humdoi fangduna medal telida Tarit Suba mafam de leki haiba pauna People's Chronicle gi sanabagi kalam da phongli Sangai Express English ta Ukhrul Jilagi Tora Champhung Chingsang da Hector Kunlom da Tharamba Popi Pambi Sing Security Force amasung Forest Bivaki Apunba Kanguna Mang Taghan Kre haina ahan balamai da headline tauri. Chitrabhanu Thagachari Bedamani Aroiba da Maruba Paw amuk hanna Manipur da thokliba irang da mayum makai mai na tumna chakraba amadi akai toy thokraba miyoi singi nauna permanent yum sing sanan ba scheme ngara Mukhyamantri Nongthombam Biren hudokre Security Force na Rajya Sigi Tongan Tongan ba mafam sing da tibum ki tabak dap na chathari amasung Varat amasung US ki 2+2 ministerial dialogue ki mga sabam mifam ngasi New Delhi da pangtok lakani pahuli seri.